ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯔꯦ ꯉꯁꯤ ꯑꯥꯒꯁꯀꯤ ꯇꯥꯡ 1 ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯏꯝꯐꯥꯜ ꯁꯍꯔꯗ ꯔꯦꯂꯤ ꯆꯠꯄꯗ ꯕꯣꯝ ꯇꯧꯔꯤꯕꯁꯤ ꯀꯅꯥꯅ ꯇꯧꯔꯤꯁꯤ ꯏꯐꯣꯡ ꯐꯣꯡꯅ ꯁꯦꯟꯇ꯭ꯔꯦꯜꯗꯒꯤ ꯂꯥꯛꯂꯤꯕ ꯁꯤꯐꯥꯏ ꯃꯌꯥꯝꯅ ꯄꯩꯅ ꯂꯩꯔꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯃꯌꯥꯝꯅ ꯄꯩꯅ ꯂꯩꯔꯕ ꯏꯝꯐꯥꯜ ꯁꯍꯔ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯏꯝꯐꯥꯜ ꯃꯌꯣꯟꯃꯛꯇꯗ ꯅꯍꯥꯟ ꯇꯣꯗꯣꯝꯊ꯭ꯔꯥ ꯅꯣꯡꯁꯥꯕ ꯑꯩꯕꯨ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯕ ꯇꯦꯔꯣꯔꯤꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯇꯦꯔꯣꯔꯤꯁ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁꯤꯡꯅ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯇꯣꯗꯣꯝꯊ꯭ꯔꯥꯕꯨ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯐꯥꯈꯤꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯅꯤꯄꯨꯔꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯂꯩꯇ꯭ꯔꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟ ꯃꯃꯤꯡꯇꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯎꯞ ꯁꯦꯡꯗꯣꯛꯄ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟ ꯑꯣꯏꯔꯝꯂꯦ ꯕꯤꯔꯦꯟꯒꯤ ꯃꯇꯨꯒꯤ ꯐꯅꯦꯛ ꯁꯨꯕ ꯑꯗꯨꯒꯨꯝꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟ ꯑꯣꯏꯔꯝꯂꯦ ꯃꯅꯤꯄꯨꯔ ꯂꯩꯁꯦ ꯑꯗꯨꯅ ꯃꯣꯏꯗꯒꯤ ꯍꯦꯟꯕ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟ ꯀꯌꯥ ꯂꯩꯔꯤ ꯃꯁꯤꯅ ꯑꯃꯨꯛ ꯃꯊꯧ ꯇꯧꯔꯛꯇꯕ ꯇꯥꯔꯒꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯈꯪꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯔꯥꯡ ꯅꯍꯥꯟ ꯖꯨꯂꯥꯏꯒꯤ ꯇꯥꯡ 30-31 ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯍꯩꯔꯣꯛ ꯄꯨꯂꯤꯁꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯔꯒ ꯍꯩꯔꯣꯛꯇ ꯂꯩꯔꯤꯕ ꯈꯨꯟ ꯉꯥꯛꯄ ꯃꯌꯥꯝꯗ ꯕꯗꯅꯥꯝ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯍꯩꯔꯣꯛꯇ ꯂꯩꯕ ꯈꯨꯟ ꯉꯥꯛꯄ ꯃꯌꯥꯝ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯍꯩꯔꯣꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯑꯣꯠꯅꯩꯒꯅꯦꯅ ꯈꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯇꯝꯊꯤꯕ ꯇꯦꯔꯣꯔꯤꯁ ꯑꯁꯤꯒꯨꯝꯕ ꯒꯣꯔꯃꯦꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯇꯦꯔꯣꯔꯤꯁ ꯒꯦꯡ ꯄꯥꯔꯇꯤ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯄꯨꯂꯤꯁꯁꯤꯡꯅ ꯍꯩꯔꯣꯛ ꯄꯨꯂꯤꯁꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯒ ꯕꯗꯅꯥꯝ ꯄꯤꯕ ꯍꯩꯔꯣꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯑꯗꯨꯒꯨꯝꯕ ꯅꯣꯡꯁꯥꯕꯅ ꯂꯩꯔꯤꯕ ꯖꯒꯥ ꯍꯩꯔꯣꯛꯁꯤꯗ ꯑꯗꯨꯒꯨꯝꯕ ꯁꯤꯐꯥꯏ ꯄꯨꯂꯤꯁ ꯆꯪꯕ ꯉꯝꯗ꯭ꯔꯕ ꯂꯝꯗꯝꯁꯤꯗ ꯁꯤꯐꯥꯏ ꯄꯨꯂꯤꯁꯅ ꯒꯨꯟꯗꯥ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯅꯝꯊꯥꯛ ꯀꯌꯥ ꯇꯧꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯩꯔꯣꯛ ꯄꯨꯂꯤꯁꯇ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕꯁꯤ ꯄꯨꯂꯤꯁꯅ ꯀꯥꯞꯁꯤꯟꯖꯔꯒ ꯑꯗꯨꯒꯨꯝꯕ ꯍꯩꯔꯣꯛ ꯃꯌꯥꯝꯗ ꯕꯗꯅꯥꯝ ꯇꯧꯕꯅ ꯉꯁꯤ ꯇꯣꯇꯣꯟ ꯀꯨꯞꯅ ꯊꯤꯔꯨꯕꯗ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯕ ꯀꯌꯥ ꯊꯦꯡꯅꯔꯦ ꯍꯧꯖꯤꯛ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯐꯥꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯣꯠꯅꯃꯤꯟꯅꯁꯤ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯏꯝꯐꯥꯜꯗ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯇꯧꯔꯕꯗꯨ ꯉꯔꯥꯡ ꯑꯗꯒꯤ ꯁꯦꯟꯇꯔꯗꯒꯤ ꯑꯌꯥꯕ ꯄꯤꯔꯛꯇꯨꯅ ꯅꯤꯠꯀꯤ ꯑꯦꯛꯖꯥꯝꯗꯨꯃ ꯁꯤꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯅꯦꯅ ꯍꯥꯎꯁꯇ ꯑꯗꯨꯝ ꯄꯤꯖꯔꯤ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯡꯖꯃꯩ ꯑꯀꯥꯝꯄꯥꯠꯇ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯔꯦꯂꯤꯒꯤ ꯀꯔꯤꯒꯤ ꯇꯧꯔꯤꯁꯤ ꯃꯣꯏꯒꯤꯁꯤ ꯆꯨꯝꯅꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯗꯨ ꯑꯗꯥ ꯅꯠꯇꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯒꯤ ꯌꯨꯝꯗ ꯃꯣꯏ ꯂꯩꯒꯦ ꯑꯗꯨꯒ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯒꯤ ꯐꯦꯃꯤꯂꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯣꯏ ꯇꯧꯔꯤꯕ ꯄꯣꯠꯁꯤꯒꯤ ꯁꯤ ꯑꯣꯏꯒꯗꯕ ꯑꯣꯏꯔꯣꯏꯗꯕꯗꯨ ꯅꯠꯇꯕꯗ ꯌꯥꯝꯅ ꯄꯣꯂꯤꯇꯤꯀꯦꯂꯥꯏꯁ ꯇꯧꯕ ꯃꯤ ꯈꯔꯁꯨ ꯑꯗꯨꯝ ꯎꯔꯦ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯗ ꯌꯥꯎꯕ ꯀꯥꯡꯕꯨ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯏꯟꯁꯜꯂꯦ ꯑꯩꯅ ꯁꯤ ꯍꯥꯎꯁ ꯏꯟ ꯁꯦꯁꯟ ꯂꯩꯕꯅꯤꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤꯁꯤ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯀꯅꯥꯅꯁꯨ ꯊꯣꯛꯍꯟꯅꯤꯡꯕ ꯊꯧꯗꯣꯛ ꯅꯠꯇꯦ ꯀꯅꯥꯅꯁꯨ ꯊꯣꯛꯍꯟꯅꯤꯡꯕ ꯊꯧꯗꯣꯛ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯍꯜꯂꯨ ꯍꯥꯏꯅ ꯇꯧꯕ ꯂꯥꯛꯄ ꯗꯤꯃꯥꯟꯗꯨ ꯍꯥꯏ ꯀꯣꯔꯠꯇꯒꯤ ꯑꯣꯔꯗꯔ ꯑꯃꯅ ꯃꯗꯨ ꯒꯣꯔꯃꯦꯟꯗ ꯍꯞꯇꯥ 4ꯒꯤ ꯃꯅꯨꯡꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯀꯗꯕꯅꯤ ꯔꯤꯀꯣꯃꯦꯟ ꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨꯈꯛꯀꯤ ꯀꯦꯁꯇꯨꯗꯒꯤꯅꯦꯕ ꯃꯁꯤ ꯊꯣꯛꯈ꯭ꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯀꯅꯥꯝꯇꯅ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯅ ꯏꯟꯁꯤꯜꯂꯨꯕꯁꯨ ꯅꯠꯇꯦ ꯀꯅꯥꯝꯇꯅ ꯏꯟꯁꯤꯜꯂꯨꯕꯁꯨ ꯅꯠꯇꯦ ꯀꯅꯥꯝ ꯇꯧꯔꯨꯕꯁꯨ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯑꯗꯣ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯔꯦꯗ ꯊꯣꯛꯏꯕ ꯆꯥꯟꯗꯥꯃꯔꯗ ꯊꯣꯛꯏꯕ ꯁꯤ ꯄꯣꯠꯁꯤ ꯌꯥꯝꯅ ꯒ꯭ꯔꯤꯝ ꯑꯣꯏꯕ ꯍꯧꯖꯤꯛ ꯍꯦꯛ ꯊꯥꯔꯨꯕꯗ ꯃꯗꯨꯒꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯌꯥꯕ ꯁꯣꯏꯕ ꯌꯥꯕ ꯇꯧꯕ ꯌꯥꯕ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯈꯔ ꯁꯤꯆꯨꯋꯦꯁꯟꯁꯤ ꯇꯧꯅ ꯍꯧꯖꯤꯛ ꯄꯤꯁ ꯇꯣꯛꯀꯤ ꯀꯔꯤꯒꯤ ꯀꯟꯅ ꯍꯣꯠꯅꯔꯤꯑꯕ ꯉꯔꯥꯡ ꯃꯊꯛꯁꯨ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯜꯆꯔꯗ ꯃꯌꯥꯝ ꯐꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯂꯥꯎꯊꯣꯔꯛꯑꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯟꯅ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯃꯦꯝꯕꯔꯁꯤꯡ ꯃꯌꯥꯝ ꯆꯪꯉ ꯍꯣꯠꯅꯔꯤ ꯑꯗ ꯃꯁꯤꯗꯩꯗ ꯁꯤꯒꯨꯝꯕ ꯍꯧꯖꯤꯛ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯂꯨꯕ ꯊꯕꯛꯁꯤꯡꯗꯩꯗ ꯄꯣꯂꯤꯇꯤꯀꯦꯂꯥꯏꯁ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯇꯧꯕꯤꯅꯨ ꯍꯥꯏꯗꯅ ꯑꯩ ꯃꯁꯤꯃꯇꯪ ꯑꯩ ꯑꯄꯤꯜ ꯇꯧꯖꯒꯦ ꯑꯩ ꯃꯌꯥꯝꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯔꯤꯉꯩ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯤꯁ ꯍꯟꯖꯜꯂꯛꯅꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯠꯅꯕ ꯍꯧꯖꯤꯛ ꯆꯠꯅꯕꯁꯨ ꯍꯧꯔꯦ ꯑꯗꯣ ꯀꯟꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯨꯝ ꯁꯥꯒꯠꯇꯅ ꯈꯣꯠꯀꯠꯇꯅ ꯄꯩꯁꯥ ꯊꯥꯗꯗꯅ ꯍꯣꯠꯅꯔꯤꯉꯩ ꯃꯔꯛꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯄ꯭ꯔꯖꯥ ꯃꯔꯤ ꯂꯩꯅꯕ सिविल सोसाइटी पपर्सनल मसी पॉलिटिकल पार्टी मसी तौबीनो अपेल तौजरी